Awonba Manipur Facebook page asi Numit tareni Manungda Sengdokrakkabani natragadi legal action lawgani haina N Rajendrona phongdorokli. Community khudingmana hingsa thadoktuna santi oina laiminana honaminasi nemsa kipjen. Sina kaithen area da combing operation sa thaba hokre. Urkhunda samrai phana lambi thingba khunja singda gari thausilakpada miyoi mari sokle. Police na miyoi taruk phare. More romda petrol amasung diesel pusina bohonaramba gari taret phare. Miyam gi haubu namthanaba koko mibu mingsa thiana bohonaba masa khangdona ba miyam puna mangna honaminasi YK diren. Ingta papurakna ba stakeholder puna mangna wari sanabagi tebanda lakpiu mikok thidana NRC sanahan bayade syamyumnam khemsal. Makhata na sumrusu hairi khongjom de Numit station sakitaba du irang madatu da babu heudabani. Ambulance ta tear gas Kapsinlakhre. Surachandpurdagi kuki nupi mari Assam da lupa crore tareki maman oigadaba drug kondana phare. Assam ki Amin gaunda Assam Police ki Special Task Force samana sathakiba anti narcotic operation da nupi mari asi phagatkhibani. Indigenous oiriba phurupta NRC tawbagi mathau tade. Non indigenous phurup singse sigi matam sanakhi tairaki haibagi historical fact and document laibak ngaktani atutang tawraga loire kuidauna te haina arambai tengol gi lusing puren oiriba korungan ba khumana phongdrokli.